ꯉꯥꯊꯗꯨꯅ ꯑꯩꯒꯤ ꯊꯥꯡꯉꯤ ꯁꯣꯝꯗ ꯃꯤꯃꯤ ꯕꯣꯇꯜ ꯑꯔꯦ 이제 습관이 된 거 레이리 그냥 아니 나 그냥 불가는 나 그래 나가 ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯑꯣꯏꯒꯗꯧꯔꯤꯕꯁꯤꯡꯗꯨꯁꯨ ꯌꯥꯝ ꯃꯀꯥ ꯐꯟꯅ ꯄꯥꯜꯂꯤ ꯈꯣꯔꯁ ꯇꯧꯕ ꯂꯥꯛꯏ ꯑꯗꯨꯗꯤ ꯑꯃꯨꯛ ꯇꯤꯜꯍꯧꯁꯦ ꯂꯩ ꯂꯩꯅ ꯄꯥꯝꯕꯤ ꯍꯧꯔꯛꯑꯦ ꯑꯁꯤꯅ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯒꯤ ꯄꯥꯔꯇꯤꯒꯤ ꯍꯌꯦꯡ ꯅꯣꯏꯒꯤ ꯀꯩꯅꯣꯗꯣ ꯚꯟꯗ꯭ꯔꯥꯗꯣ ꯑꯗꯨꯗꯣ ꯀꯔꯤ ꯀꯅꯥꯅ ꯆꯥꯕ ꯈ꯭ꯋꯥꯏꯗꯒꯤ ꯀꯩꯅꯣ ꯇꯧꯒꯦꯗꯤ ꯑꯃꯨꯛ ꯃꯣꯏꯒꯤ ꯆꯥꯕꯒꯤ ꯌꯨꯇꯨꯕꯇ ꯍꯥꯞꯆꯜꯂꯣ ꯆꯥꯏ ꯇꯧꯇꯕꯨ ꯆꯥꯕ ꯈꯨꯆꯥꯗꯣ ꯅꯪꯅ ꯆꯥꯕ ꯈꯨꯆꯥꯒ ꯃꯥꯟꯅꯕ ꯌꯥꯗꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯇ꯭ꯔꯤꯄꯥꯟ ꯈꯟꯒꯦ ꯇꯧꯔꯤ ꯇ꯭ꯔꯤꯄꯥꯟ ꯊꯤꯔꯤ ꯐꯪꯈꯔꯦ ꯑꯩꯁꯦ ꯐꯖꯅ ꯎꯏ ꯃꯌꯥꯝ ꯉꯁꯤ ꯑꯩꯈꯣই ꯅꯨꯡꯗꯥꯡꯒꯤ ꯄ꯭ꯂꯥꯅꯤꯡꯁꯦ ꯌꯥꯝ ꯊꯦꯡꯉꯦ ꯍꯧꯖꯤꯛꯇ ꯇ꯭ꯔꯤꯄꯥꯟ ꯈꯟꯒꯦ ꯇꯧꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯍꯣꯠꯅꯔꯤ ꯆꯪꯗꯅ ꯔꯣꯁꯅꯤꯁꯦ ꯌꯥꯎꯔꯗꯤ ꯑꯩ ꯆꯦꯜꯂꯤꯁꯦ ꯅ ꯃꯃꯥꯡꯒꯤ ꯑꯩꯒꯤ ꯂꯛꯈꯤꯄꯨꯔ ꯆꯠꯄꯒꯤ ꯕ꯭ꯂꯣꯛꯇ ꯌꯣꯡꯆꯥꯛ ꯌꯥꯝꯅ ꯆꯥꯈꯤꯕ ꯑꯩꯈꯣꯏꯒꯤ ꯏꯕꯨꯡꯗꯣ ꯑꯩꯈꯣꯏꯒꯤ ꯅ꯭ꯌꯨ ꯏꯌꯔ ꯁꯣꯔꯤ ꯕꯥꯏꯕꯜ ꯁꯦꯂꯦꯕ꯭ꯔꯦꯁꯟꯒꯤ ꯈꯔꯗꯤ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯈꯟꯅꯕ ꯍꯣꯠꯅꯖꯔꯤ ꯍꯅꯨꯕꯤꯁꯤꯡꯅ ꯍꯣꯠꯅꯔꯤꯅꯤ ꯃꯦꯟ ꯍꯅꯨꯕꯤꯁꯤꯒ ꯂꯩꯔꯅꯤꯒ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯔꯦ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯑꯣꯏꯈꯔꯦ ꯀꯔꯤ ꯃꯑꯣꯡꯗ ꯁꯦꯝꯃꯤ ꯑꯃ ꯃꯃꯥꯡ ꯐꯣꯠꯇꯣꯛꯑꯦ ꯁꯨꯃꯥꯏꯅ ꯈꯜꯂꯦ ꯁꯨꯃꯥꯏꯅ ꯁꯦꯝꯕꯁꯦ ꯁꯨꯡꯌꯥ ꯍꯦꯛ ꯌꯥꯗꯕ ꯏꯁꯤꯡ ꯐꯪꯉꯦ ꯃꯩ ꯇꯤꯛꯅꯕ ꯏꯪꯕꯅꯁꯨ ꯂꯣꯏꯔꯦ ꯊꯥꯗ ꯆꯠꯂꯤꯅꯦ ꯕꯣꯟ ꯐꯥꯏꯌꯔ ꯉꯁꯥꯏ ꯀꯅꯥꯅꯣ ꯕꯣꯟ ꯐꯥꯏꯌꯔꯒ ꯇꯧꯁꯤ ꯍꯥꯏꯗꯣ ꯅꯦꯅꯥꯅ ꯅꯠꯇ꯭ꯔꯣ ꯅꯪ ꯍꯥꯏꯔꯤꯗꯣ ꯑꯩꯈꯣꯏꯒꯤ ꯅꯨꯡꯗꯥꯡꯒꯤ ꯕꯥꯏ ꯕꯥꯏꯒꯤ ꯌꯥꯝ ꯄꯤꯛꯅ ꯌꯥꯝ ꯂꯥꯏꯔꯅ ꯇꯧꯖꯔꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯔꯦ ꯑꯩꯒ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤꯒ ꯍꯧꯖꯤꯛ ꯂꯩꯔꯤ ꯑꯗꯣ ꯈꯔꯃꯗꯤ ꯃꯤ ꯑꯣꯛꯄ ꯂꯧꯕ ꯆꯠꯅꯈ꯭ꯔꯦ ꯅꯨꯡꯉꯥꯏꯕꯅ ꯑꯗꯣ ꯌꯥꯝ ꯆꯥꯎꯅ ꯇꯧꯗ꯭ꯔꯦ ꯑꯩꯒꯤꯁꯦ ꯀꯗꯥꯏꯗ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯥꯛꯑꯦ ꯁꯤꯗ ꯃꯃꯥ ꯃꯨꯟꯅꯔꯤ ꯌꯦꯡꯉꯣ ꯑꯉꯥꯡ ꯉꯧꯅꯦ ꯅꯣꯏ ꯇꯜꯂꯦꯍꯦ ꯀꯔꯤ ꯑꯩꯒꯤ ꯖꯒꯥ ꯀꯥꯏ ꯑꯩ ꯆꯪꯉꯛꯑꯔꯣꯏ ꯄꯨꯔꯛꯇꯦ ꯍꯧꯕ 마기 ꯊꯃꯣꯏꯗꯁꯨ ꯅꯨꯡꯁꯤꯕꯩ ꯑꯩꯈꯣꯏꯒꯤ ꯗꯤꯁꯀꯣ ꯂꯥꯏꯠ ꯊꯝꯗ꯭ꯔꯁꯨ ꯆꯥꯏ ꯗꯤꯁꯀꯣ ꯂꯩꯕꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯅ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯂꯥꯎꯈꯣ ꯅꯪꯕꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯅ ꯅꯪꯒꯤ ꯑꯌꯥꯛꯄ ꯈꯣꯟꯖꯦꯜꯗꯨꯅ ꯅꯪꯒ ꯁꯣꯔꯥꯔꯦꯟ ꯁꯦꯁꯤꯡꯀꯥꯏꯗꯨꯅ ꯑꯣꯏꯔꯁꯦ ꯃꯐꯝꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯜꯂꯔꯣꯏ ꯅꯪꯒꯤ ꯌꯥꯏꯐꯅ ꯋꯥꯈꯟꯕꯁꯨ ꯂꯦꯞꯂꯒꯦ ꯋꯥꯠꯇꯄꯥꯗꯗꯤ ꯂꯩꯔꯥꯡꯅꯤ ꯆꯝꯗꯒꯦꯔꯗꯤ ꯋꯥꯏꯊꯣꯡꯅꯤ ꯑꯩꯅꯪ ꯂꯩꯔꯒ ꯃꯨꯔꯅꯤ ꯆꯝꯂꯥꯅꯤ ꯉꯥꯊꯗꯨꯅ ꯑꯩꯒꯤ ꯂꯦꯡꯖꯨꯝꯗ ꯏꯅꯥꯛꯇ ꯐꯝꯂꯤꯕꯣꯏ ꯅꯨꯡꯂꯨꯔꯦ ꯍꯥꯡꯂꯕ ꯑꯇꯤꯌꯥꯗ ꯌꯦꯡꯈꯠꯂꯨꯕ ꯅꯪꯒꯤ ꯁꯛꯇꯝꯅ ꯍꯟꯈ꯭ꯔꯦ
저거 사리 마야 앙아위 신게요. रब्बाने बनाने में कर दी है कोशिशें काजल की 아야 매ям 또 거의 너무 피네 진짜 아주가 못한다 생각 누구래 여기 거의 비면너 참나 딴네 아야 매ям hauzi 거의 짜버기 시센저래 Lepas tu tu mau minum dia mau tengok. Nak kut memang dalam mau nak. Bukan juga. 팽팽 종로 이거 짜나 이면 형 Wow ini. Mau buka. một cái cake lâu lại lại ní 11:49 tả đấy you can hold it wait what nè ting 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 tung 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 cake lấy hai bữa lại sẽ dùng tu 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 이나오는 봐 그래 짜고 퍼져 봐 야 eight Kau nak wine. Masanya kêu cái cây rồi nè. Ayah. Hai thay nổ. Tôi chỉ một con đó. Go. Happy New Year. Qua đây nè. Đây là nói gì? Ai giáo vậy? Tiếng này ba. Phải. Tiếng này ba. Cái lòng làm nên là gì? Cái mình tôi thầy đấy. Happy New Year ma'am. Lối salak ma'am, lối salak khoai yum đó chặn ở ba hồi rồi đi. Box su battery out đấy. Uf, battery low hay Battery low. Ma'am, bye bye sai rồi sale. Good night. The next day. Ready oire slat leire. Aduga gidi asina pot hombagi. Akoi pot se kari pono. Pot siga leire. Ten. Ayo se. 2023 Yummy. Dami. Tang khazan se na chamo mari mara chamo Chai bang chai. Tinggal sih kena ngadu. Ano yan? Tiyaw ito na kamay na. Siga na mo family gi. Nangi share lai sidi local charaga duga. Yo. Ina semba akhoi gi leinaba gi jaga do phu location change tawre khoi. Akhoi gi location je mo mai cha de. Ai do chandri. Ai yum chalu gi doini. Ada semua yang lebuk tu. Aku memang cahih tadi soal lebuk maya dia tahu ya nungai nupa kangbu kau lagi sabi mayam tahu raga. Atau hendak tinggi dik panina nupi ngak tersuai hendak kia tu kena saya tu. Nupa yang tu bagi nupi nak mana riba. Aku ini pisu kam nanti kayak suci. Ukun thang nak tahu dia. Riba tu yang mau ya pakai lagi. Tahu di jom tahu di. Jengzeri mana? Ya munna. Aku ini nana thongami. Ngasih ni nagi mahal makut tanggani. Nana hai bani tahu no. Sangat sual dunia ni. Nana hai bani. Moi Mizoram dah lagi macam tu thong itu di. Mau ni ba? Mau. Oh. Tu macam apa ni bro? Apa ya? Ay jom jalu hige. Oh jalan hiu na. Lebuk tu semua canari. Apa yang me? Inang bimi am na thong me. Ya ni kai no. Sinjugi khara thamu. Sabi ani khang thangi. Mimi. Kai hojik puna mag lore chak puthor ka dau ma wa li.
ꯑꯃ꯭ꯔꯤꯇꯥ ꯂꯩꯌꯨꯅꯦ ꯇꯧꯔꯝꯃꯤ ꯃꯌꯥꯝꯁꯦ ꯌꯦꯡꯉꯨ ꯍꯨꯏꯁꯨ ꯌꯥꯎꯔꯦꯅꯦ ꯍꯧꯖꯤꯛ ꯁꯤꯡꯖꯨꯒ ꯁ꯭ꯂꯥꯠꯀ ꯀꯟꯅ ꯇꯧꯔꯤ ꯇꯧꯔꯤꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯁꯤꯡꯖꯨꯁꯦ ꯄꯣꯠ ꯁꯨꯗꯔꯦ ꯍꯥꯏꯗꯤ ꯑꯛꯇꯥꯗ ꯈꯨꯗꯛꯇ ꯇꯧꯕꯅꯦꯕ ꯂꯩꯈꯥꯃꯥꯟꯁꯨ ꯂꯩꯇꯦ ꯇꯣꯅꯤꯡꯈꯣꯛꯁꯨ ꯌꯥꯎꯗ꯭ꯔꯦ ꯑꯗꯨꯒ ꯀꯩꯀꯩꯅꯣ ꯌꯥꯎꯗ꯭ꯔꯤꯁꯦ ꯕꯦꯁꯣꯟ ꯃꯤ ꯁꯤꯡꯖꯨ ꯁꯤꯗ ꯔꯦꯗꯤ ꯑꯣꯏꯔꯦ ꯑꯗ ꯆꯥꯒ ꯌꯦꯟꯈꯔꯦ ꯂꯩꯁꯥꯕꯤ ꯑꯃꯅ ꯑꯗꯨꯅ ꯆꯥꯗꯒꯤ ꯉꯥꯏꯔꯤꯁꯦ ꯌꯦꯡꯉꯨ ꯂꯩꯁꯥꯕꯤ ꯑꯃꯅ ꯄꯣꯠ ꯑꯣꯟꯅꯔꯤ ꯁ꯭ꯂꯥꯠ ꯂꯩꯔꯦ ꯁꯤꯗ ꯑꯅꯤ ꯑꯃꯅ ꯀꯟꯅ ꯁꯣꯏꯔꯤ ꯑꯃꯅ ꯍꯨꯛꯄ ꯂꯦꯞꯇꯦ ꯑꯃꯅ ꯐꯣꯟ ꯃꯦꯠꯆꯔꯤ ꯅꯨꯡꯁꯤꯌꯦ ꯑꯩꯒꯤ ꯁꯔꯨꯛ ꯄꯤꯔꯤꯁꯦ ꯂꯩꯇꯦ ꯍꯥꯏꯔꯛꯑꯅꯤ ꯌꯦꯔꯨꯝ ꯍꯥꯞꯄꯦ ꯆꯥꯅꯔꯣ ꯑꯩꯗꯤ ꯆꯥꯛꯂꯥꯝꯕꯅ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯁꯤꯗ ꯂꯥꯛꯑꯣ ꯅꯨꯡꯉꯥꯏꯇꯦ ꯁꯤꯁꯦ ꯆꯥꯛ ꯍꯥꯗꯣꯏꯅꯤ ꯑꯩ ꯂꯩꯔꯗꯤ 와장아 그냥 먹방 떠서 나 바다에 선대 형이야 빨리 줘봐 너희들 짜버리 지금 따져봐도 되니 이제는 총 이랬겠냐 부뚜누누 자 이제 다리가 이노 이제 주타디에 그 주타디에 cây nó 그냥 봐 나는 빨리 와야 아니 나 그냥 그만 그래 나가 이거 아lu니까 내가 봐 사람 방어 봐 어이 신행성이 봐 방들이 신행성이 봐 그냥 가면 이거 필요 너무로 시다 하우브로 하우브로 손에 고마 이봐 머니 머니 하우브로 하우브로 하우리야 이가 이려 마기 라스니세 뉴이어 ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯕꯒꯤ ꯂꯥꯁ ꯑꯣꯏꯔꯦ ꯁꯤꯡꯖꯨꯗꯣ ꯑꯝꯇ ꯐꯥꯎ ꯂꯦꯝꯗꯦ ꯁꯣꯗ ꯈꯔ ꯂꯦꯝꯍꯜꯂꯤꯁꯤ ꯀꯩꯒꯤꯅꯣ tum자에 라스키도 뭐 미미게 ꯆꯥꯛ ꯑꯣꯏꯅ ꯂꯦꯝꯃꯦ ꯑꯩꯈꯣꯏ ꯁ꯭ꯇꯤꯡ ꯐꯪꯉꯦ ꯊꯦꯡꯛ ꯌꯨ ꯕꯦꯌꯔ 아떼디 자산 가자 ꯃꯣꯏꯁꯨ ꯃꯌꯥꯝꯁꯤꯗ ꯅꯨꯡꯉꯥꯏꯔꯤꯗꯨ ꯑꯩ ꯃꯣꯕꯥꯏꯜꯗ ꯖꯨꯝ ꯇꯧꯔ ꯃꯣꯏ ꯀꯩꯀꯩ ꯇꯧꯏ ꯂꯣꯏ ꯎꯏꯅꯦ ꯇꯨ ꯊꯕꯜ ꯆꯣꯡꯉꯦ 그래요 3, 2, 1 go start Aku group bye bye. Bye bye. Bye bye. Happy New Year. Bye bye. Bye bye. One. Howzin Tugaire. Tugairo. Claro. Con pengiri chắc không rồi con này tre. Aku dah ngai hore. Jadi kan macam. Kalau macam saya insya Allah ini jadi. ꯍꯜꯂꯛꯄꯒ ꯋꯥꯃꯟꯗꯅ ꯇꯨꯝꯃꯨꯔꯦ ꯑꯗꯣ ꯍꯧꯖꯤꯛꯇ ꯍꯧꯒꯠꯂꯛꯏꯅꯦꯕ ꯄꯨꯡ 8
ꯄꯨꯡ 8:30 ꯇꯥꯔꯝꯃꯦ ꯑꯗꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯀꯩꯅꯣ ꯁꯝꯒ ꯂꯣꯏ ꯐꯥꯔꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨ ꯈꯛꯇ ꯃꯌꯥꯝꯗ ꯍꯥꯏꯖꯒꯦ ꯅꯨꯡꯁꯤꯕꯤꯗꯨꯅ 2023ꯅ ꯆꯪꯉꯛꯄꯁꯤꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯗꯣꯁꯥ ꯂꯥꯡꯕ ꯄꯨꯝꯅꯃꯛꯁꯨ ꯀꯣꯛꯄ ꯑꯣꯏꯁꯅꯨ ꯅꯨꯡꯉꯥꯏꯅ ꯅꯣꯏꯒꯤ ꯐꯦꯃꯤꯂꯤꯒ ꯐꯖꯅ ꯂꯩꯕꯤꯅꯕ ꯑꯣꯏꯁꯅꯨ ꯑꯩꯈꯣꯏꯁꯨ ꯑꯣꯏꯖꯔꯒꯦ ꯅꯨꯡꯉꯥꯏꯅ ꯑꯩꯈꯣꯏ ꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯃꯤꯊꯣꯏ ꯃꯤ ꯍꯦꯟꯕ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯑꯃ ꯑꯩꯈꯣꯏꯁꯨ ꯑꯣꯏꯖꯔꯒꯦ ꯍꯥꯏꯅ ꯃꯌꯥꯝꯅ ꯑꯩꯈꯣꯏꯗꯀꯩ ꯍꯥꯏꯅꯤ ꯍꯥꯏꯕꯤꯔꯛꯎ ꯑꯗꯩ ꯀꯩꯝ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯑꯩ ꯋꯥ ꯉꯥꯡꯕ ꯌꯥꯝ ꯍꯩꯇꯦ ꯑꯗꯣ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩ 1K ꯌꯧꯍꯟꯕꯤꯔꯦ ꯑꯍꯥꯟꯕ ꯄꯜ ꯑꯃꯗꯤ ꯂꯥꯟꯊꯣꯛꯄꯤꯔꯦ ꯃꯌꯥꯝꯅ ꯑꯗꯣ ꯑꯩꯒꯤ ꯄꯜꯁꯦ ꯃꯌꯥꯝ ꯂꯥꯟꯊꯣꯛꯀꯗꯕ ꯋꯥꯠꯂꯤ ꯑꯗꯣ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠꯀꯤꯃꯊꯧ ꯇꯥꯏ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯗ꯭ꯔꯗꯤ ꯑꯩꯁꯨ ꯀꯩꯁꯨ ꯉꯝꯃꯣꯏꯑꯕꯀꯣ ꯃꯌꯥꯝꯅꯅꯦꯕ ꯑꯗꯨꯅ ꯄꯨꯝꯅꯃꯛ ꯑꯩꯕు ꯅꯨꯡꯁꯤꯕꯤꯕ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯖꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯤ ꯄꯨꯝꯅꯃꯛꯁꯨ ꯊꯦꯡꯀ꯭ꯌꯨ ꯑꯩꯉꯣꯟꯗ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯑꯣꯏꯒꯗꯧꯔꯤꯕꯁꯤꯡꯗꯨꯁꯨ ꯊꯦꯡꯀ꯭ꯌꯨ ꯅꯣꯏꯅ ꯅꯨꯡꯁꯤꯕꯤꯕꯒꯤ ꯍꯥꯏꯗꯤ 1K ꯌꯧꯕ ꯉꯝꯖꯔꯦ ꯑꯗꯣ ꯑꯇꯩꯁꯨ ꯃꯌꯥꯝ ꯌꯧꯒꯗꯕ ꯋꯥꯠꯂꯤ ꯑꯗꯣ ꯑꯗꯨ ꯃꯌꯥꯝꯗꯨꯁꯨ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯌꯧꯍꯟꯕꯤꯌꯨ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠ ꯌꯥꯎꯗ꯭ꯔꯗꯤ ꯑꯩ ꯀꯃꯥꯏꯅ ꯌꯧꯗꯣꯏꯅꯣ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯕꯥꯏ ꯃꯇꯥꯡꯁꯤꯗ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯜꯂꯒꯦ